Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Raisa sigi tongan tongan ba chingkong siyang singdak ngasisu nongmay kapnabagi thokdok leptana thokli. Sugunugi manung chanbat Nazaret langsing amasung gamnongdagi asibak sang taret combined security na ngasi numaydarang wairam lokot pangamle. Congress na hairi Raisa sta hujik paliba sarkar asi hinglibra natraga sirabra haibasi hangningay oiba wapam oiri. Manipuri nauna DGP oirba Sri Rajib Singna Raijapal Anuswaya Uikega unaduna lamdamasa santi amasung mahuksagi punsida hanjilaknaba wapam sing khanakri hari amasung Imphal East, Imphal West, Bisnupur amadi Kaksing jilada hayeng ayuk pung mga dagi numidang wairam pung mga pawba curfew komtokani. Raisa sigi tongan ba chingkong singyang singda ngasisu nongmay kapnabagi thokdok leptana thokli. Imphal West jilagi manungchan ba fayeng da nongmay kapnabagi thokdok ta miyoi ahum asok apan nangle hairi. Thokdok asi ngasi ayuk pung nipan lom tarakba adwaida fayengi apulok turen mapan nakna layba mita ba mapamda sakangdaba singna nongmay kapsilaktuna may thaba hawraki. Kunja singna license gad sing sizinaduna nongmay kapki hairi. Tungda security force ki kangbu laktuna nakal anigi marakta nongmay kapnaki. Nakalamaromda Bisnupur jilagi manungchan ba napad amadi tangjeng hariba kul ani asi haujiksu kuki militant singbasingna kudum chandran leiri haina mapam adugi kunja singna phongdorokle. Hariba kul ani asida leiba yum chada marfudi maina tumna chakre. Haujiksu Raijigi police ki kangbuna kulai paiba singa nongmay kapnari hari. Jila asigi pombi kok hariba kul asisu masak khangdaba kulai paiba singna ngasi ayuk pung mapan makhairom tarakba adwaida nongmay kapsilaki hari. Mapam adugi kunja sing mayum makai thadokuna sapagadama mapam singda lanjanakre hari. Sugunugi manungchan ba Nazaret langsing amasung gamnong hariba mapam asidagi asiba haksang taret combined security na ngasi numidang wairam lokthokre hari. Police tagi phangba paw matungina ngasi nungtil pung ahumlom tarakba adwaida Assam Rifles amasung Manipur Police Commando gi apunba team amana Nazaret tagi asiba haksang mari lokhatki. BSF amasung Manipur Police ki Commando team amana langsing amasung gamnong kullagi asiba haksang ahum amagasu lokthokpa ngamle hari. Asiba miyoi taremak masak maming khangba ngamdri masak khangdok naba Jenims ki mokta pukre hari. Sugunugi manungchan ba kul ayamba may phangdabada natana ising phangdabagi awaba chawna mayoknari hainasu mafam adugi kunjasingna mari leinaba singi pungning singsilakli. Amaromda ngasi ayuk pung nipan makhairom tarakba adwaida Sugunu Police Station gi officer amadi personal singa kuntarat taret chuba Assam Rifles ki kangbuga chawna ungkhatnagre hairi. Thokdok adugi matangda aikoigi Kaksing paumigi paudam ama. Ngasi ayub pung nipan makai adwaida Sugnu Kendra laiba 37 Assam Rifles ki Casper bulletproof gari ahum laklaga Sugnu Police Station gate mamangda ama Sugnu gi SDPO gate mamangda ama aduga Serok Sugnu road ta gari amamam thamjinduna lamising thingin ki haiba 37 Assam Rifles ki team adu CO aluwatna lusingduna lakibani thodok asina maram oiraga state force amadi Assam Rifles ani gi marakta kanna mukna ki minute tara muknaraba matungda Assam Rifles ki Casper bulletproof gari ahum thodokki amarom da ngasi laibuk thiba thokdok aduda forces singi marakta misunderstanding laibadagi thokibani haina Kaksing jila gi SP Srini Betsna haiki Agasman Imphal gi pawgi damak Kaksing dagi maithem babesor Mitay Trade Body Coordinating Koba Loop ama semduna Rises da hojik thokliba irang asil da lanjenari ba miyangi mateng pangna ba sem sare hari. Imphal da pangthopa pawgi mipamada nauna semlaba committee asigi convener Thoksom Jotin hai irang asina maram oiduna awaba nanglaba miyangi mateng pangna bagi damak committee asi semkibani. Lanjena bada yauriba mahiroi singi mahi masing tambada committee asina mateng pangani masigi su mathakta ana layengdagi hogduna masagi chanaba sinpam sing pinaba committee asina honagani. All Manipur Entrepreneur Association, Business Excellence Group, Thawal District Chambers of Commerce yauna tongan ba trade leaders singna semliba committee asida rises the lady ba miyam na mateng pangbiu haina committee asi convener Thoksom Jotin na appeal tawrakli. Suspension of operation su loktopagi matang da Griha Mantri Amit Shah na mayek sengba wapam thamlamdaba asi peningai oide haina Janata Dal United JDU gi maikaidigi nungaitaba phongdorokli. Imphal da pangthopa pawgi mifam amada dolgi Vice President Dr. K.H. Loken hai Griha Mantri da dol asina pisin kiba dabi singi manungda maruiba hiram kaya gi matangda Shri Amit Shah na thabak oina paikhatnaba phongdoklambabu thagatpa phongdorokli. Adubu su loktopagi matangda wafam amata phongdok lamdrabanina su da lairiba kuki militant sing asi ground rule chapchana ngakna chalanru haina Shri Lokena phongdokke.
BJP Manipur Pradesh ki President A Sardar Devi na hairi suda leriba kuki militant sing ground rule thugairabadi makhoi gi mathakta akanba thabak lokakani haina Griha Mantri Amit Shah na phongdoklo wafam taramna okli Akasbani Imphal ga unaba amada Srimati Sardar hai Manipura Santi hanjilhanduna mahoksa gi punsi halangnaba Griha Mantri na phongdoklomba wafam thagat ningai ni Tabiriba pawasi Akasbani Imphal degini Congress na hairi rises na hojik paliba sarkar asi hinglibra natraga sirabra haibasi hangningai oiba wafam oiri Imphal gi Congress baban da pangtopa pawgi mifam amada Congress lusingba Okram Ibobin hai rises na haukiba me ahumdagi hingsa yawba thokdok kaya thokraba matung numit 16 ni leiraga Griha Mantri Amit Shah Manipur lakpa asi Manipur miyamna pelam loi apikpa raisa amani haiduna hanthana yengbagi mami taba asi laibak thibani Shri Ibobin hai Thokiba irang sing aduga mari lenana thabaktagi potharaba High Court ki Chief Justice amana luching laga thizil hangani hariba wafam adu karamba mawongda chathagadaba thaurangno haibadu miyamda khanganba mathok tai Thokiba hingsa yawba thokdoksing aduga mari lenana lokhotpa case gi manungda akhanaba case tarukti CBI bu special team amana thizil hangani haribasi karamba case singno haibasi chu miyamda khangalu haina Shri Ibobina taksille Honorable Home Minister Lakpi base koi welcome tawi yamna harau jai koi ki party ki side tagi ai isha ki side tagi full cooperation pije gani soi na shanti lagani hai base thaje jai amka chu hanna ai appeal tawjari Manipur da laiga praja section khudima koi si pokoni awa nungai badi share tawminaraga leimina hugudabudi ekoi ne kana su akoi da hanna kana ji yengbi roi Koi amatani koi nungsinana sanana leminana ba tawsi leminada bisu yaroi haidana ay appeal tawjari Mifamadra saruk yakiba MPCC ki President K Megasrandan hai Griha Mantri Amit Shah na rises da leingai manungda su mafam kya da nongmai kapnaba amasung yum mai tabagi thokdok kaya tokliba asi hingsa yawba thokdoksing asi laksin bangamdre haibagi khudamni Sagliba mai hana muthanaba honabagi mahuta mayek sengdaba wafam kya phongdoklamba asi rises ki miyamna ngakpi bangamloi Combing operation sathagani hariba asi karamba mafam singda sathagadoribano hainasu Shri Megasrandan hangki Manghai Rise ki Security Advisor Kuldeep Singh Internal Agency Unified Command gi head oina hablakpa asi nunggi wan tok karino Mukhyamantri na paigadaba pham adu sarkar asina hapa Security Advisor amada pahenba asinadi paliba sarkar asi mathok tokdre haiba takpani All political party gi mifam su maming tegi oina pangthokibani haina Shri Megasrandan maran siri mifam aduda tongan ba dol singi wafam sing ningthina naina kide Congress dol gi maikei deksu Griha Mantri ga unana ba honaki adubu unabagi ayaba piram kide haina mahangna makhata ki Manipur gi nauna DGP oirba Shri Rajiv Singh ngasi Raj Bhavan da Rajapal Anusuya Uike ga unaduna lamdam masida santi amasung mahoksa gi punsida hanjilang ba wafam sing khanakre hari Unabaduda Rajapalna DGP da Raisa Santi Hanjalanaba Lokopea Tabak Lokanaba Pautak Piki. Amaronda Hanagi Mukhyamantri Shri Radhabinot Koijamna Rajapal Anusuya Uike Gangasi Nungtil Unakre Unabaduda Shri Radhabinona Raisa Duda Hojik Tokliba Charangnaba Amasung Neta daba Asida Nungaitaba Pongdoki Irang asina marum oiduna tangai fadana changba polam sing phangaktaba amadi lanjenaraliba miyoi singi matangnasu wafam kya pukhatki hari maduda Rajapalna Peace Committee semna wafam pukhatki hari Manipur Santi Lakani Irang Leplagani Khanduna Imai Ibel Singh Potha Biro Haijaruraga Ngasi Ayuk Amuk Borayangbi Gram Panchayat ki Manung Chanba Pombi Khok Singya Amadi Tanjeng da Kuki Kulai Paiba Singna Nomai Kapsilak Basi Laibak Thibani Haina Kumbi Kendra gi MLA S Premchand na Hairi Mangnai Asigumba Lamhenba Singh asi atuba matamda Laksin naba Honagadabani Tha asigi ahumdagi hauna chatharakiba kangluki irangna maram oiduna lanjenaktuna miyoi kya tongan mapam singda changjapam logduna leiri miyoi sing asina awaba kaya marum mayok najarabasu hingdaba yade khanduna awaba sing nathaiduna punsigi lambida chatnaba honari paudam ama Rajya asida irang thokpa tha fajilaklaba asifawbada miyoi kyagi punsi hanagi gumna tangdu leitana leiba haibadudi oidri irang asina maram oiraga relief camp singda changjafam lauduna leiriba miyoi kyagi punsi haujiksu tangdu leitadana awaba khangli wangu ahalub awang leikai amadi napat kulgi relief camp ta changjafam lauduna leiriba miyoi singna thengnariba khudongchadaba adugi matangda asumna phongdorakli
प्रधान मेंबर क्लब की नहार सिंह खुन की निथौ सिंगा पीस लेटर इनरे अखोई गे यासन्नबा सिगुम गोटोना मयाम से थोअगजु अखोई नोइदी थाइनदगी लेमिनरकपनी थाजबसे थमनरे सोमदा तांजेंगदा मै थारा अदुबा अखोई गी नापत खुंजे यावरो एना थाजरिबने अदुफा अखोई गी इरामदम असी लाइनिंग लाइसोंदा थवाय यावबा ईश्वरदा थाजबा फुरुप कयाना पुन्ना हिंगमिनबा लमदम अमनी इरांग मरक असिदा लांजेनरकपा कयासु लाइनिंग लाइसोंगी थबक थौरम कया रिलीफ कैम्पता अदुमक पांगथोकनरी इम्फाल ईस्टकी चिंगमैरोंग ममांग लेकाइदा हांगलिबा रिलीफ कैम्पदा चंगजाफम लौदुना लेरिबा चुराचांदपुरदगी इमुंग अमगी अंगांगी चौहुंबा ngasi miyam hupna punna pangthokminaki ngasina kari hore nungdana kari tholakadage haibagi mi paibasul taseng isada phawi lana se taseng ma daikoi singse tung hidra haibagi aki basul lei thajaba mangdana ba sarkana hona biu haibado haijabani अखोई राज्य असी शांति पांब लमदम अमनी असिगुम लब लमदम असिदा तमथीरब कांगलुप की इरांग अमा थोलकलिबसी यामना लाइबक थीबनी हिरम असिगी मतांगदा रिम्स की साइकेट्री डिपार्टमेंट की प्रोफेसर डॉक्टर लेनिन असुमना हाय इसागी फजब वाफमसिंग फजब थौना लिंगजेल अमदी फजब जनबी हैनबी मयाम से अमुक्तंग निंगसिंगदुना मयामदा शांति की पाउजेल पीबंगंबा अमगा नुक्सी चानना लैमिनबगी थौदांग लौबीदुना अपुनबगी सक्तम अमा सागतपदा अखोई पुनमक चौब थौदांग लौमिनरसी कांगलुप की इरांग असिना मियोय कयागी पुंसीदा अवाब खुदोंगचादबा मायोकना हल्लबसु अथुब मतमदा शांति हंजिलक्तुना महौसागी पुंसीदा तंगदु लैताना लैबा हाइबसी मियोय खुदिंगमकी अनिंगबा अपांबनी आकाशवाणी इम्फाल की पाउगी नमक नोमै कापम बेदमनिगा लोइनना राजकुमारी मंगालसना मणिपुर की अपुनब सक्तम कायबे यारोय हाइबगा लोइनना वांगु अपुनब मैरा पाइबी लुपना सिंदुना वांगु थोंजाव मखोंग गोलाई लंपाकता वकत मी फमफम करे हाइरी सोशियो पॉलिटिकल कमेंटेटर चोंगथाम बिजोइन हाइरी कांगलुकी इरांगना मरम ओइदना रिम्स की मोक्ता लैरिबा हक्सांग सिंग मसक खंगतोक्तुना अथुब मतमदा मरी मता सिंगदा खुसिनदुना अरोइबा मथौ मंगम पांगथोकपिनबा अपील तौरी लंफेर पाता पांगतोपा पाउगी मिफम अमदा सिरी बिजोइन हाई मणिपुर हौजिक ओरिबा फिबम असी डी फैक्टो प्रेसिडेंट रूल गा चप मानरे मसिगी मोता राइजस राष्ट्रपति शासन थमदुना नौना मिखल पांगथोकपना हेन मगुन लेगनी हारी भारत लामी की मकोकना राइजस थोकलिबा चरांगनबा असी कांगलुप की ओइबा इरांगनी हाइना फोंगदोकिबा वाफम अदु आरानबा वाफमनी हाइना कांगलाइपा कनबा लुककी माइकैदगी थमलकली पौना बाजारदा लेबा लुप असिगी ऑफिस ता पांगतोपा पाउगी मिफम अमदा लुप असिगी सेक्रेटरी ngमखै लाकपा लुवांग हाई राज्य असिगी एमएलए सिंगना केंद्र सरकार दा अकन ममोंग दा तक्सिनदुना मणिपुर थोकलिबा इरांग असी लोइसिनबा सिनगदबनी अवा अनातारबा मियामदा अखनबा मियंग चंगदुना मखोगी याइफनबगिदमक दायित्व लेना थबक तौगदबनी आकाशवाणी इम्फाल की पाव ताबिरी इम्फाल ईस्ट इम्फाल वेस्ट थौबाल बिष्णुपुर अमसुंग काक्सिंग जिलादा हयेंग अयुक पुंग मंगादगी नुमिदांग वाइरम पुंग मंगा फावबा कर्फ्यू कोमथोकनी हाइना मरी लेनबा डिस्ट्रिक्ट मैजिस्ट्रेट सिंगना हाइरकली राज्य से हौजिक थोलिबा इरांग असी कांगलुप मसेलगी इरांग नते नार्को टेररिज्म अमसुंग एक्सटर्नल एग्रेशन नि हाइना पीपल्स अलायंस फॉर पीस एंड प्रोग्रेस मणिपुर न हाइरी मणिपुर प्रेस क्लब ता पांगथोपा पाउगी मिफम अमदा लुप असिगी प्रेसिडेंट एम बॉबी न हाई थोगलिबा इरांग असिगी असेंगबा मरम मियामदा खंगनबा मथौक ताई इरांग असिगा मरी लेना लुप असिना सुप्रीम कोर्ट पीआईएल अमसु फाइल तौखरे हाइरी कोम यूनियन मणिपुर हाइरी कोम जाति सिंह महौसादगी राज्य असिदा कोम ओइना लेरकली अमसुंग कोम ओइना अदुमक लैखिगनी चेरोलमदा लुप असिना थोकिबा थोकदोकसिंग न मरम ओइदना मियोय क्यागे पुंसी लोंखिबा अमसुंग मालचांग सिंग मांगखिबा अदुदा नुंगाइतबा फोंगदोरकली असम राइफल्स न सिंद्रंग असि कांगपोकपी अमसुंग हेनबुंग द लेमना लायंगबगी केम अमा पांगथोकरे ngaraंगदगी हौदुना पांगथोपा केम असिदा कांगपोकपी अमसुंग हेनबुंग द हांगलिबा रिलीफ केम द लैरिबा मियोय लिसिंग अमरोम लायंगखि हाइरी अमरोमदा रिलीफ कमिटी जेनिम्स राज्य से थोकलिबा इरांग असिगा मरी लेना ngasi फावबदा पुन्ना असोप मियोय चनी कुंथ्रानिपान लेमना लायंगख्रे लायंगबा असिदा पुन्ना लुपा लाख अहुम लिसिंग यांखै रोम चादिंग तौखि हाइना कमिटी असिना थादोरप चेरोल अमना हाइरी राज्य असिदा थोकलिबा इरांग असिदा असोक अपन नंगलिबा मियोय खुदिमक्ता हेल्पिंग हैंड्स फॉर पीपल्स ना तंगाई फदबा चंगबा ईपी गनी हाइरी लुप असिगी चेरोल अमदा हाइ कनागुंबना असोक अपन यावबसिंगदा ई दरकार लेरकपदा हेल्पिंग हैंड्स फॉर पीपल्स की मोबाइल नंबर 801-433-0824 दा फोन तौबिरकपा यागनी अहानबा मणिपुर राइफल्स की डिप्यूटी कमांडेंट जयराज युमनाम लुचिंगदुना अहानबा मणिपुर राइफल्स की फैमिली लाइन द लेबा इमुंग मनुंगसिंगना लांगमैदोंग कैरक अमसुंग खांगाबोक हायर सेकेंडरी स्कूल दा हांगलिबा रिलीफ कैंप सिंगदा पोलम क्यामरोम मतेंग पांगख्रे हाइरी अरोइबदा मरोइबा पाउ राज्य सिगी तोंगान तोंगान चिंखोंग सिंगांग सिंगदा ngasi chu nongmai kapnabagi thokdok leptana tokli sugunugi manung chanba nazaret langsing amasung gamnongdagi asiba hakchang tarek combined security na ngasi numidang waram lokhotpa ngamle hairi congress na hairi राज्य से हौजिक पालिबा सरकार asi hinglibra natraga sirabra haibasi hangningai oiba wafam oiri
Manipur ki nongna DGP orba Sri Rajiv Singhna Rajapal Anusuya Uike ga unaduna lamdam masida santi amasung mahoksa ki punsida hanjilangna ba wafam sing khanakre. Amasung Imphal East, Imphal West, Bisnupur amadi Kakching jila da hayeng ayuk pung mga dagi numidang wairam pung mga phawa curfew komthokani. Paul Roger.